Manipur Top Channel gi Mekedi tongan tongan bi pausing khongatcharakan ngasi phongki phongsingdagi lokhatcharakana mayamda share tawjagi ahanba makta mayamda si yamna ngakkadaba amasung yamna sensitive oiba pau amakhat lokhatcharakana mayamda hapsabge angang na khangdana US Nuclear Command gi account gi tweet tawkhre kanagumba kharana phagi tawnaraduna typtic tweet IGMLX XSSAW adu US nuclear attack townabagi court ama oiram laiki aduga atai khara amana US ki military headquarters Pentagon hack tawkhre haki masigi mathakta atai khara amanasu madu political conspiracy singda pibe ingit ama oina khanki hauzik US ki sakti leiraba nuclear weapons force by the US strategic kamana makhogi Twitter account thagalaki badu karimata khangjadriba angang amagi makhutagi tasengnamak lakhibani haki Nebraska gi Outford Air Force Base the headquarter oiba Stockholm malem gi atai sakti leibat leibak singna US the attack torakpa kihananaba yamlaba nuclear weapons force amasum missile defensing yawba US military gi strategic deterrence adu manage tawi maramaduna makhoina media da phongdokpo wafam sing makhoigi hausiki defense ki fibam da ahongba leibra haina yamna kupna yengnai adubo Stockholm na tweet adu secret message na te haina daily.ki reporter Michael Tharnell na haki kaman adugi Twitter manager adu daily walk status amada leidingada mikup kharagi oina kaman gi Twitter account hangdoktuna amasum kanamatana senadana thamki mahaki yamna naha oiriba angangna phibam adugi khudong saba lokhi amasum kising adu sanaba hokhibani amasum laibak thibana amasum karimata khangdana tweet adu thagatkibani haina Stockholm official Kandol Cooperna online reporter Tharnell thakiba sithi amada haki masida karigumba tayonaba phattaba amata laikide aikhoigi Twitter account hacking tawba laiti haki social media da Stockholm na asumna awaba thawdok thokiba asi masina ahanba natte New York ta Times Square New Year gi if ball drop ki matang December English ngani ga taragani pandasu music ki tanthada bomb ani thadarakpa B2 step ani gi video amaga loinana yamna hena sawba karigumba khara thadanaba makhoina thawrang tawri haina Twitter da phongdokhi adubu madugi pung kharagi matungda Twitter adu lakthoki amasu madu yamna phajadaba amani haina lale haijaki haina su paw amana makhatana phongdorakli makasa thrakpoina mukahana to maruiba pawanga mayam da hapsaramge Narengbam Sarmarjit NIA na special court gi numit tarago humdoini gi custody rima laukhre Sarmarjit na bail PBU haijarakiba prayer ko na April taragani thoida khanaga dawri National Investigation Agency NIA na register tawduna lokhatpa regular case number 20201 NIA Guwahati under section 120B420 IPC amasum 1317 Unlawful Activities Prevention Act 1967 gi mari lainana thasi ki kungamar gi anganba ayukta New Delhi gi Indira Gandhi International Airport gi faraba matungna mathangi numita Patiala House Court gi ngasi fawgi numit taruk ni gi transit remand lauraga Impala purakiba Salai Holdings Private Limited ki founder amasum managing director oirama Narengbam Sarmarjit sahi nifugu taret apokpa laikidraba N Jugindro Tiralokropam laikai NIA na special court gi mathang thagi taragan thoi fawba numit taraga humdoini gi custody remand laukre Makpu NIA na thasigi kunga mangada masada arrest memo piduna Delhi Airport gi fagat kibaga panthadana mathangi numita makpu New Delhi gi Patiala House Court laiba Principal District and Session Judge Special Court NIA da puthoktuna makpu transit remand pibina haijakibane NIA gi mekedi gi submit tarokiba player aduda court adugi presiding officer Dinesh Kumar Sarmana pirakiba order amada mahakpu ngasi phawbagi oina transit remand pirakibane amasum loinana NIA gi team aduna makpu Imphala puraklaba matungna Oripok Serap Court Complex ta lairiba special judge NIA Manipur na thasagi kunga mapan amasum kuntrada suti oibaga maram oiraduna makpu thasagi kunga mapanda hek purakpaga panthadana duty magistrate amagi mamangna puthoktuna NIA gi custody da ngasi phawbagi oina remand lauduna thamnakibane
अदुबो ड्यूटी मजिस्ट्रेटगी कस्टडी रिमांड लौदुना थमलक्किबा नुमित हुमनीगी मतम अदु ngasi loisilakpaga loinana Uripok Serap Court Complex ta leiriba Special Judge NIA Manipur gi court ta ngasi amuk puthoraktuna makpu makhoi gi custody da numit 15 gi remand pibinaba player torokhibani Kona NIA gi maikidi gi torokiba remand player adugi numit singi manungdagi numit nini kaktharaga mathang thagi 12 phawba numit 12 ni gi oina remand pikibani ngasi makpu NIA gi case asigi investigating officer oiriba inspector Deepak Thapa na maki assistant investigating officer ga loinana court asida puthorakibada N Sharmarjit ki maikidi gi NIA na tarokliba remand player adubu objection tawruduna makpu case asidagi BLPB na bahaijarakhi adumoina ma special judge NIA Manipur Waikhom Tonen Maitei na pikhiba order amada N Sharmarjit ki maikidi gi tarokiba bail prayer adu court asida maki second production oigidoriba mathang thagi 12 oina khanaragani haikenasu paw amana makhatana su phungdorakli amasumya pawsi lusilakpoina sainagi thawung singdagi masanga thoksanaba Taiwan US ki anauba air defense missile sing lairagani hauji saina amasum Taiwan gi animuk nariba lamanisi gi matangsida lakhochirkana myamda share tawjaramge Taiwan sainagi akal aring singba amadi kihanbagi thawong singdagi masanga thoksanabagi pangal hengat hananabagi damakta Lockheed Martin Kofki Patriot surface to air missile gi upgrade tawba version lainabu warep lawri haina ithat asigi air force na yumsagi sadumita phongdokre Beijing na Taipei da pressure piduna Chinese sovereignty yahananaba leptana honarapaga loinana hawkiba thakhara asida Chinese Air Force na Taiwan Air Defense Identification Zone da lo na yadaba mong da hanjina changchilakhi haina China na laiba asigi lamgi sarukni haina claim tawriba ithat asina complaint tawkhi amasum Taiwan gi Air Force na agency da phongdorkhibida ithat asida Patriot Advanced Capability 3 PAC-3 missile segment enhancement MSE missile sing lainaba warep lawkhre amasum missile sing adu kumja English sing aniga kunga da delivery hawragani amasum mathang sahida deploy tawgani Taiwan missile kya laigadoriba kaya laigadoribano haibadu Air Force na phongdokhide Air Force ki spokesman amana hai yeknabana ki halakpada yumpham oiraga Taiwan missile sing adu laigadoribane amasum maduna ithat adugi ngak senbagi capacity hengat halagani Parliament puthokpa Taiwan gi Defense Ministry gi report amana hai anauba Patriot missile sing leibigi warep adu US ki hanagi President Donald Trump gi matam kumja English sing ni taraga mapanda US ka pangthokiba maru aiba mifam amata laukhibane amasum US President Joe Biden gi government na democracy setpa ithat asibu tanpham khudingmakta mapung phana mating pangani haina thajaba pikhrabasu hawkiba January da office paiba hawkibadagi hawjik phawbada Taiwan na khulai yonbagi wafam amata laukthoktre US na Taiwan na khulai yonba khudingi China na sauki amasum khulai yonba lepnaba demand tawki Taiwan na operate tawriba Patriot missile sing upgrade tawnabagi $1 million satruka kungi package ta Sienabagi damak Lockheed Martin lanthum ga atingbasing thamlagani haina hawkiba July thada China na laukthokhi Taiwan na khulai yonbaga mari lainana mamang na China na US ki company singda manaba thingbasing laukthokpa laikhi toigo musung athingbasing aduna kari ahongba lakhrabagi haibadudi sengna khangdri atai lebak ayamana manana United States na Taiwan ga officer diplomatic mari thamnade toigo musung logi matung ina ithat asina masanga thokjabada Washington na tangai fadaba mating pangadabani haina su pawaman makhatana phongdoroi and thank you